अहानबदा मरुओइबा पाव मेंबर मरी की ओइबा कमिटी अमा सेमदुना लेमखोंग आरथबा लालुलुफ अमागी मेंबर मरी के कोरेना खुत्सु खुलाई कया फागतपा ngamkhre नॉर्थ विंडोना संदोक्सरिबा नुमिदांगी पावमिंग ताबिरिबा सिंबु जन माइबमना खुरुमजरी हौजिक पाव संदोकना पीजरी मेंबर मरी की ओइबा कमिटी अमा सेमदुना लेमखोंग आर्मी कैंपटगी चही यांखै तरुक सुरबा लाइश्रम कमल बाबू सिंह ना मफम खंगदना मांखिबा मरी लेना डिटेल रिपोर्ट सबमिट तौनबा मणिपुर हाई कोर्ट ना ऑर्डर थोकरे चीफ जस्टिस डी कृष्ण कुमार अमसुंग जस्टिस 𝗂𝗓𝐿𝐻𝐿 हौकिबा लेबाक पोक्पा नुमित्ता कांगपोपी डिस्ट्रिक्ट की डीएम एसपी इम्फाल वेस्ट डिस्ट्रिक्ट की एसपी अमसुंग 57 माउंटेन डिवीजन की कमांडिंग ऑफिसर न पुन्ना कमिटी अमा सेमबगा लोइनना मथंगी कोर्ट हियरिंग डिसेंबर 13 नंगनबा डिटेल रिपोर्ट अमा सबमिट तौगदबनी हाइना खंगलखिबनी डिस्ट्रिक्ट मजिस्ट्रेट न कमिटी असिगी हेड ओइदुना मांगख्रिबा मियोय असि कनाना फाखिबनो नत्रगा चेनखिबा ओइगदौरिब्रा हाइबना चिंबगी इंक्वायरी अमा तौगदबनी हाइना मखातारी मसिदा पिटिशनर की इमुंग मनुंगना कमिटी असिगा कोऑपरेट तौगदबनी हाइना सुपल्ले पनबयाय असम की कसार डिस्ट्रिक्ट की हौजिकना इम्फाल वेस्ट के खुरकुल द लेजुना 57 माउंटेन डिवीजन लेमखोंग मिलिटरी स्टेशन द थवक तौबनी माक हौकिबा नवंबर 15 दगी थीव खंगदना लेरखिबनी मणिपुर पुलिस की टीम अमना आयना थिंख्रबा ललहलोफ केसीपी पीडब्ल्यूजी की मेंबर मरी का कोरेना खुत्सु खुलाइसिंग फगतपा ngamkhre मणिपुर पुलिस की टीम अदुना कक्सिंग लमखाइदगी फारबा मियोय सिंह अदुदी संदाम प्रेम कुमार सिंह एलियस लेकाई चही निम्फुमंगा साइखोम सिडान सिंह चही 38 नोमाइटेम हरिदास सिंह चही 53 अमदी कुंडोंगबम टोंबा सिंह चही निम्फुनी हरी मियोय सिंह अदुदगी मैगजीन यावना 7.26 into 25 mm M20 पिस्टल अमा लाइफ रॉन मरी मोबाइल फोन मंगा 4-wheeler अमा डिमांड लेटर सिंह अमदी लुप असिगी अहांगबा टैक्स रिसिप्ट मरीफुगा कोनना फगतपा ngamkhibani हरी Garang leibak pokpa numita state government na miyam gi damak amuk hanna paikhalakliba public transport service ta administration ka cooperate tawna ba appeal tawrakraba matung ngasi Manipur government na inter district transport service amuk hanna resume tawna ba Imphal dagi Kangpopi fauraga Senapati fauba Senapati dagi Kangpopi fauraga Imphal fauba loidina Imphal dagi Vishnupur fauraga Churachandpur fauba amadi Churachandpur dagi Imphal fauba hanagumna makha na public gari sing चलहन्नबा थौरांग पाइखलबसु ngasi passenger amada thorak tabadagi gari chen khidrei station master driver conductor na chingba laktuna hanagumna passenger gari cheneba same saduna leirabasu passenger yaudabana maram oraga mafam lengdana gari sing aduma khamduna leinakibani panbayai haukiba chahi gi me ahumdagi thorakliba irang asida Lengakna kanba security ngaklaga ching amasung tampagi mafam sing fauduna public transport service haudoknaba honaba handak anirak subani Board of Secondary Education Manipur na lauba class 10 की examination के form fill up लाखलबा December 13 तगी हौरगनी बोसेम की examination controller ayam थोइना खुतियक बिदुना थादरक पचेरोल अमदा high school living certificate examination असगे form fill up तौबा असि लाखलबा December 13 तगी मथंग चही की January 13 फावा ओइगनी regular and external examination fees की ओइना लुपा लिसिंग अमगा चमंगा Marksheet fees lupa chamanga, center fees lupa chatret, apunbagi oina lupa lising ani chatret oigani hari. Amasung thang ta isay nongmai Manipuri zagoi fine arts ki loba satra singi lupa chani amasu yawgani hari. Piriba matam si fawda form fill up tau hodaba singna January 13 tagi January 16 fawda lupa chamanga fine haptuna form fill up tau hona basu kangali.
ꯀꯨꯛꯁꯤꯡꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯈꯣꯏꯕꯨ ꯔꯤꯒꯨꯂꯔ ꯇꯥꯍꯜꯂꯨ ꯆꯍꯤ ꯑꯃꯒꯤ ꯊꯥ 12 ꯑꯁꯤꯒꯤ ꯊꯥꯗ ꯂꯨꯄꯥ 16,000 ꯈꯨꯠꯁꯨꯃꯜ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯥꯔꯆ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯥꯝꯕꯝ ꯊꯣꯏꯅꯨ ꯆꯅꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 3ꯗ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯀꯨꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯀꯨꯛ 5,000 ꯍꯦꯟꯕꯅ ꯗꯤꯃꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯥꯔꯆ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯥꯔꯆ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ 5 ꯌꯥꯎꯈꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯟ ꯂꯦꯕꯔ ꯀꯟꯐꯔꯦꯟꯁꯀꯤ 95 ꯁꯨꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁꯤꯡꯕꯨ ꯔꯤꯒꯨꯂꯔ ꯋꯥꯔꯀꯔ ꯑꯣꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧ, ꯆꯍꯤꯗ ꯊꯥ 12 ꯑꯁꯤꯒꯤ ꯊꯥꯒꯤ ꯂꯨꯄꯥ 13,000 ꯈꯨꯠꯁꯨꯃꯜ ꯄꯤꯌꯨ, ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁꯤꯡꯗ ꯄꯦꯟꯁꯟ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯅꯤꯐꯤꯠꯁꯤꯡ ꯄꯤꯌꯨ, 12 ꯁꯨꯕ ꯀ꯭ꯂꯥꯁ ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯤꯗ ꯗꯦ ꯃꯤꯜ ꯁ꯭ꯀꯤꯝꯒꯤ ꯀꯥꯟꯅꯕ ꯐꯪꯍꯜꯂꯨ, ꯁ꯭ꯀꯨꯜꯁꯤꯡ ꯃꯨꯠꯊꯠꯄ ꯑꯃꯁꯨꯡ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁꯤꯡ ꯂꯧꯊꯣꯛꯄ ꯂꯦꯞꯄꯨ ꯑꯁꯤꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟꯗ ꯀꯨꯛꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜ ꯍꯦꯟꯒꯠꯇ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯀꯨꯛꯁꯤꯡꯅ ꯂꯅꯥꯏ ꯑꯣꯏꯅ ꯑꯃꯗꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯑꯇꯩꯒ ꯄꯨꯜꯂꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯩꯒꯤ ꯊꯥꯛ 10 ꯑꯃꯗꯤ 12 ꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝꯗꯣꯝ ꯔꯣꯕꯥꯔꯠꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥꯗ ꯃꯍꯩ ꯃꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯔ ꯃꯈꯩ ꯀꯜꯍꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ MSF ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯃꯗꯤ MSF ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ, ꯂꯦꯠꯁ ꯁ꯭ꯇꯗꯤ ꯋꯦꯜ ꯍꯥꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯆꯩꯆꯠ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯨꯀꯦꯁꯟ ꯑꯦꯛꯇꯀꯤ ꯃꯈꯥꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯇꯝꯂꯤꯕ ꯑꯥꯔꯠꯁ, ꯁꯥꯏꯟꯁ ꯑꯃꯗꯤ ꯀꯃꯔꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯗ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ 33 AR ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯕꯠꯇꯥꯂꯤꯌꯟ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯝꯂꯥꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ, ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯏ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯀꯦꯝꯞ ꯑꯁꯤꯅ ꯀꯥꯟꯅꯕ ꯄꯤꯈꯤ꯫ BBA ꯃꯌꯥꯡ ꯏꯝꯐꯥꯜ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯆꯅꯝꯕꯝ ꯄ꯭ꯔꯤꯌꯣꯕꯔꯇ ꯁꯤꯡꯅ ꯂꯩꯈꯤꯗꯕꯗ BBAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕ꯭ꯔꯦꯞ ꯕꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ 𝐶𝐻 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯍꯦꯟꯗꯕꯣꯜꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯀ꯭ꯂꯕ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯖꯨꯗꯣ ꯃꯁꯥꯟꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯕ꯭ꯔꯦꯞ ꯕꯣꯏꯁ ꯑꯦꯁꯣꯁꯤꯌꯦꯁꯟ BBA ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯀꯣꯆ ꯁꯨꯔꯖꯤꯠꯃꯩꯇꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯖꯨꯗꯣ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯍꯥꯏꯅ BBAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯖꯦꯟꯗ꯭ꯔꯣ ꯃꯉꯥꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nurses sing the Mountain Wire with a pau. 85,000 again, 1 lakh for the salary or Saudi Arabia hospital to go to job ni, Mahigi Tag, JNM, VSc, was BSc nursing certificate holder, or get the Yamda with the Chahianic experience like the winning, a kind of a sit machine ni, direct recruitment job ni, a humble lakh pushing the Hana Kudoncha pizza gani, Tag salary gimatakta, ACC, ARPT, MET, Amazon additional allowance in Legani, Masagi passport later of candidates in Gitamukta, processing time, Sumnatangi, week Anika Ogani, Nasima contact of you, 700-506-3196 Netraga 708-5972-311 Ngasibang License Bureau Notice Window Building 2nd floor New Chekon Road above Jamjam Traders Imphal East.